ꯂꯧꯕꯨꯛꯁꯦ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅꯤꯅꯅꯦ ꯃꯌꯥꯝ ꯏꯁꯤꯡꯗ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯖꯔꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯊꯔꯣꯏꯒ ꯈꯨꯟꯕ ꯂꯥꯛꯑꯝꯃꯦꯕ ꯌꯥꯝ ꯍꯥꯎꯅ ꯆꯥꯊꯔꯤ ꯁꯟꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁꯤꯗ ꯋꯥꯏꯈꯨ ꯃꯈꯨꯜꯅ ꯀꯔꯤ ꯃꯈꯨꯜꯅꯣ ꯈꯪꯗꯦ ꯑꯃꯗꯤ ꯂꯩꯔꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯀꯔꯤ ꯃꯈꯨꯜꯅꯣ ꯈꯪꯗ꯭ꯔꯦ ꯈꯨꯡꯒꯪꯒꯤ ꯑꯐꯕ ꯍꯥꯏꯕꯕꯨ ꯌꯦꯡꯉꯨꯁꯦ ꯄꯦꯔꯨꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯕꯖꯥꯔꯗꯒ ꯑꯣꯏꯗꯤ ꯁꯦ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯔꯅꯤ ꯁꯤꯗ ꯎꯔꯕ ꯑꯌꯨꯛꯇ ꯂꯥꯛꯄ ꯕꯥꯟꯗꯣꯔ ꯎꯔꯕ ꯕꯥꯟꯗꯣꯔꯁꯤꯡꯁꯦ ꯕꯥꯟꯗꯣꯔ ꯌꯦꯡꯉꯣ ꯋꯥꯎ ꯀꯅꯥ ꯃꯃꯥꯡꯗ ꯀꯥꯔꯤꯒꯦ ꯆꯞ ꯃꯥꯟꯅꯔꯤꯕ ꯈꯪꯗꯦꯗ Hello everyone, welcome back to my another video. Ngayon po naman ngasitti vlog macam nandiyan kayo yung dalay bagi ado masik sanpun bak sali mamagay ka ay naman hindi hoy bidi. Mayam sida san macha ka san mapiga se pu. So mayam euki chinari se jam phajagre. Sang adana hojik labuk se nongju thawai bani na na. Mama sunat san chugei re tawre. ꯑꯗꯨꯗ ꯁꯤꯗ ꯂꯧꯍꯣꯟꯁꯨ ꯍꯨꯟꯅꯔꯦ ꯃꯌꯥꯝ ꯂꯧꯍꯣꯟ ꯍꯨꯟꯅꯔꯕꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯧꯍꯣꯟ ꯍꯨꯟꯅꯔꯦ ꯀꯩꯅꯣ ꯃꯌꯥꯝ ꯏꯁꯤꯡꯗ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯖꯔꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯊꯔꯣꯏꯒ ꯈꯨꯟꯕ ꯂꯥꯛꯑꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯊꯔꯣꯏꯒ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝꯁꯤ ꯂꯧꯕꯨꯛꯅꯤ ꯁꯟꯊꯤꯒ ꯊꯥꯗꯔꯤ ꯍꯥꯔ ꯑꯣꯏꯅꯒꯤ ꯏꯃꯥꯏ ꯄꯦꯝꯃ ꯁꯟꯖꯦꯜ ꯇꯣꯡꯉ ꯆꯠꯄꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯅꯞ ꯂꯥꯎꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯁꯖꯤꯛ ꯈꯣꯏ ꯆꯥꯅꯤꯡꯗꯅ ꯃꯥ ꯁꯣꯝꯗ ꯆꯠꯂꯤꯁꯦ ꯃꯥ ꯆꯤꯅꯥꯔꯤ ꯌꯥꯝ ꯐꯖꯩ ꯉꯁꯤ ꯆꯤꯅꯥꯔꯤ ꯌꯥꯝ ꯐꯖꯩꯅꯦ ꯀꯩꯒꯤꯅꯣ ꯐꯣꯇꯣ ꯑꯃ ꯅꯝꯕꯤꯔꯧꯔꯥ ꯃꯌꯥꯝ ꯁꯤꯗꯁꯨ ꯂꯧꯍꯣꯟ ꯂꯩꯔꯦ ꯑꯗꯨꯗ ꯃꯥꯏꯁꯦ ꯂꯧꯍꯣꯟ ꯆꯥꯏ ꯅꯠꯇꯦꯍꯦ ꯀꯩꯅꯣ ꯆꯥꯏꯅꯤ ꯁꯤꯗ ꯁꯟ ꯃꯆꯥ ꯑꯃ ꯆꯪꯉ ꯂꯧꯍꯣꯟꯁꯤꯗ ꯂꯧꯍꯣꯟ ꯆꯥꯏꯔ ꯀꯩꯅꯣ ꯇꯥꯟꯊꯣꯛꯄꯤꯔꯝꯒꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯟ ꯁꯤ ꯂꯧꯍꯣꯟꯅꯤ ꯃꯌꯥꯝ ꯁꯟ ꯆꯠꯈ꯭ꯔ ꯃꯥꯅ ꯃꯌꯥꯝ ꯁꯟ ꯑꯃ ꯆꯠꯈ꯭ꯔꯦ ꯁꯤꯗꯤ ꯂꯧꯍꯣꯟ ꯆꯥꯏ ꯅꯠꯇꯦꯗ ꯃꯥꯗꯤ ꯅꯥꯄꯤ ꯆꯥꯖꯔꯤꯃꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯊꯔꯤ ꯁꯟꯁꯦ ꯌꯦꯡꯉꯣ ꯐꯣꯇꯣꯅꯕꯦ ꯍꯥꯎꯕ꯭ꯔꯣ ꯍꯥ ꯃꯔꯛꯇ ꯄꯨꯟꯗꯕꯅꯗꯤ ꯐꯖꯅꯤ ꯑꯁꯤꯗ ꯍꯧꯔꯤꯕꯁꯦ ꯏꯁꯤꯡ ꯁꯤ ꯀꯩ ꯑꯣꯏꯕ ꯏꯁꯤꯡ ꯅꯥꯄꯤꯁꯦ ꯃꯌꯥꯝ ꯁꯟꯅꯗꯤ ꯆꯥꯗꯦꯕ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯆꯤꯅꯥꯔꯤꯁꯦ ꯂꯧꯕꯨꯛꯀꯤ ꯆꯤꯅꯥꯔꯤ ꯐꯖꯕ ꯍꯥꯏꯕꯨ ꯁꯤꯅꯤ ꯁꯤ ꯑꯆꯧꯕꯁꯤꯅ ꯑꯃꯨꯛ ꯐꯖꯔꯦ ꯉꯁꯤꯗꯤ ꯀꯦꯃꯦꯔꯥꯁꯤꯁꯨ ꯌꯥꯝ ꯁꯦꯡꯅ ꯎꯏꯅꯦ ꯉꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯁꯤꯗ ꯋꯥꯏꯈꯨ ꯃꯈꯨꯜꯅ ꯀꯔꯤ ꯃꯈꯨꯜꯅꯣ ꯈꯪꯗꯦ ꯑꯃꯗꯤ ꯂꯩꯔꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯀꯔꯤ ꯃꯈꯨꯜꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯃꯈꯨꯜ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦ ꯃꯌꯥꯝ ꯁꯤ ꯃꯈꯨꯜ ꯅꯝꯁꯟꯕꯁꯨ ꯀꯤꯖꯕ ꯑꯩꯅ ꯉꯥꯄ꯭ꯔꯨꯝ ꯐꯥꯕ ꯍꯩꯇꯕꯅꯤꯅ ꯃꯌꯥꯝꯁꯦꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯎꯏ ꯀꯦꯃꯦꯔꯥꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯁꯦꯡꯅ ꯎꯗ꯭ꯔꯥ ꯖꯨꯝ ꯇꯧꯔꯒ ꯉꯁꯤ ꯁꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯖꯨꯝ ꯇꯧꯔꯒ ꯀꯦꯃꯦꯔꯥꯁꯤ ꯈꯨꯡꯒꯪꯒꯤ ꯑꯐꯕ ꯍꯥꯏꯕꯕꯨ ꯌꯦꯡꯉꯨꯁꯦ ꯄꯦꯔꯨꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯕꯖꯥꯔꯗꯒ ꯑꯣꯏꯗꯤ ꯁꯦ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯔꯅꯤ ꯂꯨꯄꯥ 50 ꯆꯥꯝꯃꯒ ꯑꯣꯏꯔꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯐꯣꯏꯔ ꯌꯣꯜꯂꯗꯤ ꯂꯨꯄꯥ 50 ꯆꯥꯝꯃ ꯑꯣꯏꯒꯗ꯭ꯔꯥ ꯁꯤ ꯐꯣꯏꯔꯗꯤ ꯍꯥ ꯍꯦꯟꯒꯗ꯭ꯔꯥ ꯑꯗꯨꯒ ꯁꯤꯒ ꯀꯩꯅꯣ ꯂꯩ ꯃꯆꯥꯒꯁꯨ ꯁꯥꯠꯂꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯩꯅꯦ ꯃꯌꯥꯝ ꯀꯦꯃꯦꯔꯥꯗ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯂꯩꯁꯤꯡꯁꯦ ꯏꯃꯥꯏ ꯄꯦꯝꯃ lay mabun kasi number fazar zani mai pema yone में
ꯃꯣꯟ ꯆꯥꯔꯦ ꯍꯦ 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 ꯁꯤꯗ ꯎꯔꯕ ꯑꯌꯨꯛꯇ ꯂꯥꯛꯄ ꯕꯥꯟꯗꯣꯔ ꯑꯁꯤꯗ ꯃꯆꯥ ꯑꯃꯅ ꯑꯄꯦꯜ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯦꯕ ꯑꯗꯨ ꯑꯄꯦꯜꯗꯣ ꯃꯕꯥꯏꯅꯤ ꯃꯨꯟꯅꯒꯦ ꯇꯧꯔꯤ ꯃꯥꯅꯦ sida jeng apel am jathari jeng fazana ubra mayam hi mayam apel par chali is nang sidra samjule eura ba bandor sing se jo ngata ni se mayam mayam sidam ju lona lai to wow se bandor jeng wow mayam sida hani jom je khara khara mulla mane aduna chaba lai ra kaino sida joma leiba urame kai mangla jan mayam hani jom je pan ei chuongi ne sigagi sigaga chuong mayam sida jengo khoi gi thaibong palise mi gi di munna khare khoi do ji bo mun ri ka do no pok patheng e mase miron patheng ro ken aduga sida di khara chaw bun chaw mai tawre masa ka that pa do tawri ra khang de ta masa ka jaw de mayam je ai bai pe ma to re ko mayam to re wow A few moments later. So mayam haji khoi cha ka char ga muksan se lopsan balai haji nong se kha piti piti chure ba adun no san se lopsan laga jumna thamaga charu pijar ga tawre am sida lere lohondo aduga khoi sando ata lere aduga chi pukri se yam nungai khre luje khosa ba piju fisam tawba yam nungai khre pukri leiba se kamba ja haurak chani amuk pareto nong di lei mayam nong se chu do di khang de jeng se mobile pa ra lei se kari jeng no putla jeng ro putla se jaga nga chobam jeng mobile pa le pi mobile jeng ami engo fi me am phawri se ngarang su bam bo kang ho dress se asi so muk phawre am photo no bi se lo sale jengo hojek sangoi da pulle charu ju chara mayang de saru di khara khara uraman sekarang foto no jo wai gitu deh. Am sudah mau ke doi no, kayak sana no. Wah, lingi kena senari sih. Snake and ladders. Karena nami no. Kang diri. Karena mamang nakari ke. Mama tuh mamang nakari. Sama nari bakang deh dah. Wah, ini jauh lah. Phajana nada roko. Sama nari mana? Phajana nada roko. Lin sih macam paja deh dah. Phajana. Sana ro.